Union Home Minister Amit Shahana Project Taret Urep Uyung Tamkre Anibuna Sangakre Union Home Minister Amit Shahagi ngasi pung kharagi Manipur khongchatta lupa crore kayagi project ani sangakre project taret buna urep uyung tamkre amadi state asigi mafam pumbada mathau tongnabagi damak office su hogdokhi Union Home Minister na Imphal International Airport ta yaurakpaga Manipur ge Chief Minister N Biren na lusingduna mahakpu taramna okhi amadi airport tagi Imphal tamna lakpa lambida BJP ge thomi singna tongan banat ke jagoi saduna amade lay chaiduna Amit Shahabu taramna okhi laingak na sinduna hata kangjaibungda pangthokiba miyamga unabagi thauramda Union Minister na project sing ase sangaba amade urep uyung tamkhibane ngasi Home Minister na sangakhraba project ani adude lupa crore lising amaga chamapan maudranipan lak maudramapan changna saba loiraba Thawal multi-purpose project amade lupa crore chamriga humbudra manga lak humpu manga changna sembal loiraba Bisnupur dagina tupul amasung Thawal dagina kasom khulen taba lambene aduga urep uyung tamkhiba project taret adude lupa crore sahumga kun manga changna sagadaba Churachandpur Medical College lupa crore chamga kunipan changna sagadaba Triple IT Mayangkhang Mantri Pukhri crore chamapan yangkhai changna Mantri Pukhri da sagadaba ITSEZ lupa crore chaniga kuntha taret lak nifumapan changna Imphal da sagadaba State Government Guest House crore yangkhai changna sagadaba State Police Headquarter Building lupa crore chamaga humpu taret changna New Delhi ge Dwarka da sagadaba Third Manipur Bhavan amade Smart City Imphal ge lupa crore kungamapan lak yangkhai changna sengbat kadaba Integrated Command and Control Center ICCC ne loinana Union Minister na State asi pumbada chanagadaba office su hogdokhe Donor Minister Dr. Jitendra Yauna lakhiba khongchat aduda miyamda wangangladuna Amit Shah na hai Manipurda BJP lengak lakpadagi ban blockade ki pau takhidre gas kerosene phangdabagi awaba laikhidre masina takpade BJP na miyam gidamak leple miyam gidamak laiba political party amani haikhe inner line permit piduna Manipur miyam gidamak khanjariba Prime Minister ge pukning Manipur gi miyam na khangbiyu haikhe tungda minister na Manipur gi tongan ba organization kaya ge lusingba singasu unakhi haire Indigo na Delhi Dimapur direct flight hogdokre New Delhi amasung Dimapur ani faunganaba direct flight Indigo 6A2422 flight na passenger chamaga nifumapan galoina na Indira Gandhi International Airport IGI Delhi da Dimapur da thungladuna ngarang hogdokre aircraft aduna Dimapur Airport da thunglabaga water cannon na thagi mawongda kapsinduna taramna okre Dimapur Airport Director Mugabi Jimona anowa flight ase passenger singdagi yamna phaba response phangi haina phongdokre Dimapur dagi New Delhi chatpada changba matam ase chawrangna pung ahumukni haina Indigo gi website ta thadorokre haina report asina palle anauba coronavirus strain sandokpa thingnaba Japan da foreigner sing changba thingkre Japan da matam kharagi oina no resident foreign national sing leibak asida changba thingkre athingba ase UK da anauba coronavirus thengnarakhraba matungdagi leibak asida su ngakthoknaba khongthang asi lokhatkibani athingba asi December 19 dagi January fauba chanagane Japanese citizen amasung foreign resident singna Japan da laklamdai da pung humbudrani thoige mamangda negative oi haibagi proof utkadavani haire UK dagi Hallakhiba Meeoi tara Karnataka da positive oiba Thengnare UK dagi Karnataka da Hallakhiba Meeoi tara COVID-19 positive oiba Thengnare loidana makhoi sample sing adu anauba strain adu oibra haiba yengsinaba genetic testing gidamak thakre haina state asigi health minister K Sudhakar na phongdokre